Manipur asi ahum thokna khaidokpaga pangkha koire official oina lauthoktabada ngaire haina veteran politician Okram Joyna phongdorakli loina na mache taraba Manipur asi kange hairabadi miyamgi khutta leire hairakli Imphal West ki kawada leiba veteran politician asigi mayumda pangthokpa paugi mifamda Joyna makha taraduna India government na pamliba si Manipur gi lam khaktani status sida leiriba miyamdi kadishu maru oina laude India Laigang na Manipur asi ahum thokna thugai na bahot na rakpabu ngashidi mayek senglaklay lamdam masida nong makangdana thokliba mihat mipungi thaudok sangi matangda BJP gi national leader amatana statement amatta phongdoktri hairakli CRPF ki DG na su Manipur da khulai paiba seng ubaga had na bawafam phongdokiba laire haina joina thamladuna CRPF ki DG na phongdokiba wafam asi democracy chatpalaibak asida yamna pakchade BJP laingak na Manipur gi legislature, executive, judiciary amasung press yauna control tausinkre. Lakadauriba state election asi the voter oiriba miyamsu control taunaba hodnarakani haina nungnangba phongdorakli. Loinana election gi matamda voter oiriba miyam na pukning wakal chapchana leptuna Manipur kannaba lepina shi haina appeal taurakli. Manipur bifurcated. So anyway, and now Manipur has been bifurcated in three parts. It is de jure bifurcation. Handaki elections here, Masina, Ahum Tona, Kaidokna, de jure, Wariba bifurcation here. Manipur, Lady Bambiam Pada Punamana, Pung Cheng, the Wakal Cheng, Subsana Lepaga, Manipur, Kaidoknava, Honeba Porsche, said defeat over Namabadi, Manipur Mapumoina, Tambangangani, Madu Punamang share, Manipur gi Praza Punamangalay, Aquina, Kana Umli, Daramaki, Mama de Yangano, object, Main, Queshalaba, Mainung Galeba, Masamana Paraba, Imale. Manipur do adu yengo andaki election ji lan thum lep na banate lebak chi mai chaiba madu kanna bi election ne Amaromda nupi singi selthum gi fibam fagana balangak na puthokpa Chief Minister Women Economic Empowerment Scheme gi lupa crore chahum yankhai gi senfam asi kanglon chumna beneficiary singda yauhanba ngamna bagi pandamda ningthina yangshin biu haiduna Okram Joy Masana Governor da cherol pishin khre hairi Joyna makha taraduna miyamgi yaifana balaingak na paikatpa scheme gi khudong chaba lauraga miyamgi mihut oiriba singna election offense oiba thabak tawbigano selfie gi hairaga election da vote laina bahot na bahaiba si crime makal amani scheme masigi khudong chaba pibada epic number piyo haibana chingbagi wafam kaya thorakli masigi matang da governor na yangshin binaba cherol asi pishin bani hairi Chief Minister Women Economic Empowerment Scheme se masi hojik laiba Manipur ki economy hojik laiba Manipur ki rajniti ki samamnaba wakal sengna khanba ngamdabagi sigumba tanjada onthokna faraba ambitious scheme mamane ai lawe adu laibak thibidi tongan Manipur ki kendra singda lupa crore som yankai hina kendra mayamda yen tharak paduda hojuji MLA kariba mathongram hukta bakangbu khana mayumda torga vote piyo paisa du lising tara pi lising party yagodamni party meeting yagodamni party ki financing kakani gaya na mado MLA hoibe mado kana oisnu they are committing election offense mana paisa pin vote leibe abnati Manipur mangi marui manamdi paisa na vote leiba vote yonba paisa piraga vote lepa anek pa candidate